Ngashi numida wairam phongkhiba tungan Manipuri se phongsingdagi amasung thokhiba thawdo wathoksingdagi maruoiba I pausing khongasaraga Manipur top channel gi maikedi myamda thamjagi ahanbada dukan hangbagi matam sangdokre marks Upttaba singda pot yondanaba Khanghankhre Thangal bazar amasung pauna bazar da leba dukan sing numaijing natana ayuk pung 3 tagi numidang wairam pung 5 fawba hangba yagani haina Manipur lengaki state executive committee gi chairman amasung chief secretary Rajesh Kumar na thokba order amana khangalakli Saliba thasigi nipa na thokiba dukan hangbagi sana kaulon sing semdokpa loinana roster system sana handana dukan hangbagi matam pung ani sangdokhibani Haideba kaithel sing asida laidiba dukan sing hanadagi ayuki pung nipa nagi numidang wairam pung 3 fawba hangbi halambani adumena dukan mapu sing marks hoidun upadabani loinana marks Upttaba miyoi sing da pot yonba yaro hainasu order asina su makhatana phongdorakli atopa pawmana Congress ki ticket Ngashi Laothoklaba Yari Saliba sai sigi February 13 Manipur gi oina ahanba phase ki mikal pangthokadaba amadi ani suba phase ki na March 3 da pangthokadariba sigi sem sabu oina hayeng ahanba phase ta Congress party ki mire oigadaba singi ming Laothoklaba yai hairi pausi sina phangwa pawgi likhun amana makha taraduna Ngashi All India Congress Committee AICC gi Central Election Committee gi mifam New Delhi da pangthokre mifam asi pangthokhibaga loinana ticket Laothokpagi thabak hayeng pangthoklagani haibagi thajaba leire AICC gi Senior Election Observer Manipur Jairam Ramesh Manipur laktuna MPCC gi Election Committee ga phaminaduna mere oigadori bisingi list ama puduna ngarang sakhibani AICC gi Manipur in charge Bhakta Sarandasu Imphal da leiduna Mikhal gidama kanna lalong sinduna leiribani Lakaduriba Mikhal asida Congress Party na atopa party singa pre-poll alliance tawduna thengnagani haibigi wapam su phongdokhiba leikrabani han supali atopa pawmana IAS officer amabu veterinary department gi director gi charge pohanbinaba taksingkhre State Ngashi gi Department of Personnel and Administrative Reforms na hokiba kumsing English ngani ga taraga humdoi gi November taraga mari te thokiba notification number 1/13/99 MBS DP Part A gi makhada State Lengana masi gi makhada leiriba Veterinary and Animal Husbandry Department gi official niprubu MBS Grade 3 officer oina promotion pikiba thawongdu aranmani MBS Rule 1004 asi violate tawani maram sina hariba promotion order adu satna hanbigano haini State Veterinary Department asida Deputy Director oina thawpuriba Dr. Salungbam Indrana hai Court of Conduct Manipur lankhatkhiba WPC number 894 of 2021 si hauzik pending the leading sida duga department asigi mathakta State Vigilance and Anti-Corruption Department na tuwan case ani laukhatuna thijilaba si loidriba phawgi maraksida IAS rank ta lebo officer amabu Veterinary and Animal Husbandry Department sigi director gi SARS pohan biu haina ngasi Dr. Indrana State Authority singda ayiba role sing piduna taksingkhre hanis pali maraktani state sigi wangmra thokpa pawkhrana Indonesia gi konung Jakarta leptana ising irolungda lopsilakli leba sigi konung Nusan tarada hongnanaba sem sakre sohairi Indonesia gi konung Jakarta thadoklamraga leba sigi konung Kalimantan gi Borneo Island leba jungle do hongnanaba warep laure haina leba sigi official oiba paw mana phongdorakli leba sigi parliament konung asina isingda tapna lopsilakpagi wafam narba matungda lepkhiba warep ni haina phongdorakli amaromdana Jammu Kashmir Ladakh ta haujuk posting tariba IAS IPS singi damakta di yamna awaba matamda oiri haina paw mana su report tawri thasigi taraga nipana thokiba center gi official notice amada hauji India gi union territory oiba Jammu Kashmir amasum Ladakh ta posting taribi Indian Administrative Service IAS amad Indian Police Service IPS officers singi damakta di yamna awaba mafam sing oiri haina phongdorakre Mafam asida oiriba mawong asina maram oiduna Arunachal Pradesh, Goa, Mizoram, Union Territory, AGM, UT da leiriba IAS amadi IPS officers singi posting gi transfer da ohong bakhara lakpagi mawong leiri Jammu amasung Kashmir tariba IAS amadi IPS officers singasi AGM UT da tariba IAS
IPS officer-singi kedarga sammanan kumsing Englishing aniga kunga mathoida thokibani. Masigi matungina Jammu Kashmir gi kedar sing asi AGM UT gi kedar singna merge tawkibani. Masi kupna yengsilaba matungda competent authority na ayaba piraga Jammu Kashmir amasum Ladakh Union Territory bu category B haina khaidoklaga mafam asibu hard area gi category da sankibani haina Home Ministry of Communication phongdorakli. Atopa pau khrana Jharkhand na pressure cooker bomb taraga manga phangle. Jharkhand gi Seraikela Kharasban district da mawisingna phumlambani thajaba pressure cooker bomb taraga manga security force na phangle haina senior police official amana ngasi phongdokre. Seraikela Kharasban gi SP Anand Prakash na phongdokpagi matungina security personnel sing misi mina thonabagi dama CPI Maoist ki leader Analdana Lusingba Scott amana West Singhabum Ranchi amasum Saraikela Kharasban gi mafam kaya mukta IED sing phumle haba pau phangwadigi security force sing na district singduda asoba operation ama sataki mana ai ki operation dugi manung ngarang district police CRPF amasum bomb disposal squad ki members sing na saba akhanaba team amana Kusai police station gi manung sana leiba Kaderango umangdigi IED taraga manga du phangkibani hairiba bomb sing adu umang adu phauduna satpa Kailas thadaba lambi amada phumlambani haina mana phongdokli ASP na ki bomb sing adu matungda bomb disposal squad na asu angam yauduna pokai hankre panba yabadi mamangi thada su sapmana operation amada security personnel singna Seraikela Kharasban district ki manung sana leiba Pidraidit amasum Dodar area dagi IED sing phangkibani haina su pausna makhatana su phongdorakli Lusilak poina to pau khra namo COVID case hengalakpadigi school sing thingadori Lunar New Year nakshilakpuga loinana lakli bening to kaba numitagi Hong Kong da secondary school sing da face to face ledik tambibigi mawong kudimak lep lagani haina authority sing na phongdorakli masigi maramdi sainana lengakpa territory adu da leiribu school kya coronavirus infection masing hengalakpadagini amasum thasigi angan basarukta government primary school sing amasum kindergarten singda sathaba class thingkrabani madudana tana athingba kaya thamduna restaurant da saba thakpa numidang pung taruk ki matungda thingki gym cinemas amasum beauty salon sing su thongronki school sing adu lunar New Year holiday matungda February 3 faw thingani haina ngasi government phongdoki exam gi damak sem sariba 6 standard ki mairui singna face to face class khra yaurab yari aduma po atai level gi exam sing de tokpa natraga na yaithokpa da tare haki haujuk matam khra sida epidemic ki phibam hena sokchilakpana thorang sing adu paikhatpani haide hena su pau sigi likhuna sina makhatana su phongdorakli adu haujuk koina di myam pau si matang sa lusinjarage amasum pathok sagi bada soikiba lankhiba kya yaurog su myam na ngakfigani amasum matam gi ba maroi ba ipau sing su myam da lepalaitana channel sigi mekeri ga update pijarake duga myam haujuk koina di matang sa da kainarasi and thank you